Hi everyone, happy Emoinu event numitsidda mayam ahong achou adagi nada yaktaba aduga ahaobada saba oirasi ngasidi morning gi walk chatle imanabi amga yamna nganbabudi nate pung tarung khai tadore aduga akoise kanglagi kano koiraga laaga kanglada photo khara namme aduga ima kaithelgi mamangsida fresh vegetables adagi Emoinu numiki nga mayam yonbasi yengusena aduga si weather su yam phazai imphal da yengo sky se kyam phazari ne ngo aduga yamna nungai bam poe photo zu khara namme reel su namme aduga kahani smaina market se pura ngasidi buzzing oibedo habidi mi myam se Emoinu numit ki laigedaba khokadaba loine lainei adom ngarang na su ka shu loide ngasi zu loine lainei aduga khogi isorda katkadaba event Emoinu da katkadaba haira adagi kahani akogi numitugi ko ngasi numit ki changadaba myam su loina kano tawre ye thoe aduga calendar manipur gi calendar se yam phazana thoame samu makhongda sizu laire aduga yam nungaire ngasi di morning walk se pura fruitful oire aduna mayam happy Emoinu once again. Bye.